Bethany Diaspora Church ki lungsi jaraba isilinaw maruk mapang sing Prabhu Jesu Christ ki mingda nungsi bigi salam pizari ngasi Saturday date 18 January 2025 ison na chanbiduna mahaki wahay pamin na duna pungning thokat pibagi matam panghanbire ngasi ekoi gi text asi 2 Peter chapter 3 gi verses 14 to 16 asini maruay na ekoi ngasi nay nagadaba si Pumnamak asi thokpa ngaiba looking forward to these things haiba sini Manipuri gi Bible dai pathok chage verse 14 dagi yengsi Maram aduna achan basa nakhoi na Pumnamak asi thokpa ngaiduna mahangna nakhoibu asoiba amasung amakpa laitana ingthana lairamba phangnaba maram oku aikhoigi ibungo gi kuina khangbiba haibasi aran kubamni haina singthano aikhoigi achanba isil inaw polnasu mangonda losing pibikhiba adugi matung inna nakhoida ikhibani mahakna hiram sing asigi maramda mahaki chithi singda ngangi madugi manungda kharadi khangbada lui tambiba phangdaba amasung arepa laitaba mi singna sastra gi saruk kharabu onna taina hanba gumna makhoi makki mang takpa phauba onna taina halli aduna achan basa nakhoi okay adu phauba ekoi pasi verse 16 phauba actually now sing masida ekoi na ubasi karino hairaga Diaspora Church sai thoktuna laikhraba singlup sing asi Apostle Peter na karamai na ui karamba mityeng di yengi karamai na makhoibu kaubi haiba kanda they are brethren isil announcing aduga maru aina they are also beloved achan basa haibani nungsi yamna nungsijaba Jesu Christ da oiba machin manaw sing oina mahakna uwe masi aikoi gi irakta laigadaba makni chilinaw sing beloved brethren aikoi ichil inaw oina unaba ichil inaw oina loina ba haibasi yam darkar oye to each other aduga hena putting thogat padi karino much encouragement to be found in the Lord hena aikoi gi damakta pukning thogat pase kadai da phangani haiba kanda Prabhu Jesu da aikoi na phangani in the present hojik ki oina aduga tung da su future da su aikoi pukning thogat pa Prabhu da phangani aduna looking forward karino Apostle Peter na looking forward ngaiduna leiba yengli base karino haiba tarabadi these things looking forward to these things Kari no masida yengba kanda not so much of better life on earth right how to be happier how to live a comfortable life karamai na he na harau na laigani karamai na aikoi kari haisira wa tapadana laigani masida mangna focus taubanate adu singsu loina darkar oye aikoi gi damakta hinglingai punsida wa tapadana leiba harau nungaina hingba leiba haibasi yam darkar oi adubu madudagi hena madugi wangmada maru oibasi karino Apostle Peter na yengliba ngaiduna leibasi karino haiba taragadi new heavens anauba sarga aduga new earth anauba prithibi where righteousness dwells achumba dharma chenbana pik thanba aduni masi karino the kingdom of God on earth isor gi ningthau leibak prithibi da isor gi ningthau leibak mapung phana leibasi masibuni Apostle Peter na
ngaiduna leiba yengduna leiba looking forward to these things haibasi aduna masigi wakhalon asiga loina na ekhoi leiba matamda madu ekhoi na yenglaga ngaiduna leiba matamda karam haina ekhoi hingani prithibi asida haiba kanda ahan bada diligently living for the Lord Prabhu mahaki damakta ekhoi na yamna chekshinna yamna thawai yauna yamna phajana ekhoi hingba haibasi yam darkar oye living with God's peace in our heart ekhoi gi thamoi nungda ishwar gi ingthaba aduga loinana ekhoi hingba haibasini aduga this is true only when we live without spot and blameless masi karam haina oibe yagani prithibida hinglingai asida ekhoi karam haina peacefully ingthana santi laina ekhoi ishwar ga hingminagani ishwar da ekhoi hingani haiba kanda ekhoi gi thamoida ingthaba karmaina laigani haiba kanda yamna dharma chenba punsi asengba punsi ishwar gi mityengda ekhoi na madu leiba matamda adumaina ekhoi hingba matamda ngasai gi ishwar gi ingthaba aduga loinana ekhoi gi thamoida ekhoi hingma ngamgani not in terms of money or fortune paisa gi oiba nataba aduga ina kaira khunbagi nataba adugumba ishwar gi ingthaba ekhoi gi thamoida leiraga ingthana hingba panba adu oiba ngamgadawri pani adubu ekhoi gi punsida amotpa amakpa mayamna thalaba matamda pap haibaduna thalaba matamda unrighteousness dharma chendaba ishwar gi pamdaba punsidu da leiba matamda masi oiba yade ani subada ekhoi na mathang yengba kanda the long suffering of God ishwar gi khangba haiba ase yengba matamda masi karino ishwar gi khangba haiba haibasi karino it is actually passion of God ishwar na khangba haiba kindness of God mahaki nungsiba mahaki ekhoi gidamakta khanbiba asibuni graciousness of God magi thaujal adu utli mercy of God mahaki chanbiba mahaki nungsiba adu masida uba phangmani long suffering khang haiba kari gidamakta kana gidamakta prithibida laiba mi khuding makna hingba salvation asi phangnana bagidamaktani aduna salvation man should use God's long suffering and seek salvation ishorna khang liba khang haibiba asi ekhoi na masi ekhoi gidamakta achaba matamni haina lauraga ishorna pibiriba matam leiringai manung asida salvation hingba haibasi ekhoi kanbiba haibasi phangnanaba thigadabani mi khuding makna aduga ekhoi thajakraba kanbiba phangkraba ekhoi khuding maknasu masigi opportunity ase sijinnaraga echili naw marup mapang sing kairoi leikai sing mi khuding makna Prabhu Jesu Krista da sanglaktuna hingba punsi ase phangnanaba ekhoi na hotnagadabani haibani aduna ishwar gi chanbibagi ishwar gi khang haibagi matam piringai manung asida ekhoi matam manghandana ishwar gi kanbibagi maram asida ekhoi mayamda sandokpa mathau tai he should not delay anymore in repenting from sin aduna masigi achaba matam leiringai asida mi khuding makna kanagumba amana Prabhu Jesu Krista gi maram asi khangba matamda taba matamda mahak thengthadana pukning honglaga magi pap sing adudagi laithoraktuna olaktuna mai olaktuna ishorda sangjaba Prabhu Jesu Krista bu lawsan laga aran kubam phangba haibasi yamna tangai phatabani aduna masi ekhoi takpa darkar oye encourage to be darkar oye haibani mathangda yengba kanda Apostle Peter na
Apostle Paul gi ministry ase masida acknowledge tawe mana aduna Peter na haibani Paul gi ministry gi maram asida khara mahakna pali aikhoi gi ibungo gi kuina khangbiba haibasi aran khubamni haina singtha nau aikhoi gi achanba ichin inau Paul nasu mangonda lausing pikhiba adugi matung inna Nakoida ikibani masi Paul nasu nakoida iraga takpi khrabani haibani ko masida Paul Apostle Peter na Paul gi ministry asibu acknowledge tawe he is well respected. Apostle Peter na Apostle Paul gi ministry asi yamna singthanai aduga mana Apostle Paul busu respect yamna tawi yamna well regard tawi mangonda adugi damakta as a brother as beloved achanba ichili now Paul haina kaubani aduna Peter's ministry was to the Jews Yehudi singe marakta Apostle Peter na ministry tawe masi yamna phaba ministry ni yamna achumbani aduga Paul gi ministry asina Gentile sing atopa jati singda taubasi ekhoina Bible da yengma matamda uba phange Maduna makoina tongan ba ministry da taurabasu tongan ba level da ministry se taurabasu yekna bakari su laite he na Paul na Peter gi ministry regard tawe Peter na su Paul gi ministry adu regard tawe appreciate tawe aduga mana harauzai maduda different gifts and talents makoi ani do ishona piri ba khudol adu tongali aduga makhoina tongan ba maongda ishorgi thaugan taubani aduna tongan ba maongda aikhoina prabhugi thaugan tauba matamda aikhoi karisu maduda amana amabu hunnaba amana amabu haithiba laiba yade prabhugi thaugan aikhoi taubani aduna ngasi aikhoi Christian gi manung dasu nakhoina aduni ekoina aduni haina bagi mathau tade magi tauriba thogan ishor gi seba tauba aduda ekoina thogat pigadabani maduda ekoi harau jagadabani kharana di pikna tauba yai kharana hena chauna tauba yai kharana hena kari ai gani makhoi gi ishorna piba khudol adu tonganba maongda pigani aikoina suriba tauriba koding makse manadaba yai adumakpu aikoi noina amaga ama pukning thogatlaga amana ama buriga tauba amana ama bu respect tauraga ishor gi thogan aikoi tauminagadabani masi yamna phajaba lesson amani the writings of ministry of Paul na ibagi ministry ase karmaina taurambra haiba kanda Diaspora brethren sing chai toktuna laikhraba thajaba sing dasu mahakna chithi irami haibani aduga some of these things he had written were hard to understand mana iramba chithi sing asida kharadi yamna luwe khangbada haina Peter na mention tawe maramdi Apostle Peter na phauba Apostle Paul na iba chithi sing asida mana iriba concept khara asi khangbada yamna luwe haibani aduki matik Paul asi yamna wisdom leiba ishorna mangonda piba talent asi asuki matik chauna pie aduga yamna master theologian oiba Apostle Paul asi aduna mahakna iba wahai sing asi yemba kanda kharadi matam aduda leiriba Missing aduna, thajabasing aduna, mapungpa na kangmangam dabasu, yaw dabanate. Example, Romans, masigi chithi ese ekoi na parabadi, masida yamna aruba concept mayamama, Paul na iba, yawe. Gyan taba ngam daba, ekoi na. Yamna munna, study tauba, darkar oiba. Masini, Paul gi ministry, mana iba, chithi iba sing asida. Aduna Paul bu ishona sijinaba
ꯏꯁꯣꯔꯅ ꯄꯤꯇꯔꯕꯨ ꯁꯤꯖꯤꯟꯅꯕ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯩ ꯑꯗꯨꯃꯛꯄꯨ ꯃꯁꯤꯗ ꯀꯔꯤꯁꯨ ꯃꯈꯣꯏꯗ ꯌꯦꯡꯊꯤꯅꯕ amana amabu hunba amana amabu haithiba karisu laite makhoi ishorna piriba talents ishorna piriba khudol wisdom adugi matungina makhoina ishorgi damakta hotnabani masi ekhoina ubu phange aduga loinana aikhoina mathang yengba kanda kari tawe mi kharana kari tawe ईश्वर की शस्त्र से पारगा फजन दी ज्ञान तादबा फजन दी खंगदबा अदुगा पाउ संदोकपा मयाम अमा थेंगनाय मसिदा अखोइना येंगदबा खरा लाई मदुदी करिनो फजना मयेक सेंगना खंगदना मागी वखलदा मागी ओपिनियन दा ओइरमगनी हाइदुना पाउ संदोकलगा अरानबा संदोकपा मयाम असि लैतबा नाते अदुना ईश्वर की शस्त्र से फजना खंगद्रगा फजना तमद्रगा फजना थिजंद्रगा ईश्वर की वहाय असिबु ट्विस्ट तौरगा मखोइना लैथोक लैसिन तौरगा ईश्वर की वहाय असिबु ताकपा संदोकपा मी खरा लैतबा नाते मसे को याम चेक्सिनगदबनी अदुना ईश्वर की वहाय असी खरदी अखोइना ज्ञान ताबा ngam खरा यावगनी एग्जांपल हुजिक की पोल न इबा वहाय सिंग खरदा इवन अपोस्टल पीटर ना खंगबदा लुई हाइबसी यावगनी अदुना मसी अखोइ येंगबा मतमदा यामना सिंपल ओइबा खरा खंगबा अचुंबा सिंग असी संदोकपा मतमदा मधुदा अखोइना डिस्पाइस तौनिंगाय लेते पुनिन थोगा पिगदबनी गॉस्पेल शेयरिंग तौबा ईश्वर की मरमदा पाउ संदोकपा यामना फै अदुबु ईश्वर की वाहै असि लौरगा चुमदना पाउ संदोकपा मतमदा मधुगी डेंजर असि करिनो हायरगा मखोइगी मथक्ता मधुगी ऑन डिस्ट्रक्शन असि लये हाइबनी अदुना इसिलि नाउसिंग अखोइ ईश्वर की वाहै असि तराई तराइना लौबा यादे खितंग खंगलगा मपुंग फाना खंगद्रगा आइगी ओपिनियन हापचलगा आइगी आइना साजलगा ईश्वर की वाहै अदु संदोकपा मतमदा मसी अखोइगी दमकता यामना डेंजर ओये हाइबनी अदुना इसिलि नाउसिंग अखोइना खंगबा ngamba मयाम अदु होनगनी खंगननबा खंगख्रबा मयेक सेंख्रबा अचुंबसिंग अदु अखोइ संदोकपा करिसु काइदे अदुबु खंगद्रगदी मदु पंगसन संदोकपा यादे अखोइना हेना मरिक चुमना मयेक सेंगना खंगबा ngamnanaba थिखिगदबनी ताकपीबा ngamba मी सिंगदा अखोइना हांगलगा नैनरगा अखोइना खंगलबा मतमदा मदु अखोइना संदोकपा यागदबनी इचिलिनाव सिंग अदुना मसी यामना अखोइ सीरियस ओइना लौगदबनी यामना फजना मुन्ना खनबा दरकार ओय हैबनी अदुना इचिलिनाव सिंग अखोइगी चैलेंज असि करिनो मसी येंबा कांदा टू टेक हीड टू आवरसेल्व्स अखोइ इसादा हाना फजना चेक्सिनना येंगदबनी मरमदी करिगुंबा ईश्वरगी वाहै से लाना संदोकपा मतमदा मदु अखोइगी इथक्ता मदुगी चैराक तो लाकनी अदुना ईश्वरगी वाहै असि अखोइ खंगलब्रा मयेक सेंगना चुमना खंगख्रब्रा हाइबसि अखोइ यामना मुन्ना अखोइ येंबा दरकार ओये चेक तौबा दरकार ओये we have to take heed to ourselves first अनिसुबदा to check our comprehension of the scripture ईश्वरगी वाहै असि आई क्यामु खंगरे ईश्वरगी वाहै असि क्रमाइना आई भाग तागरे तारब्रा नत्रगा मसी आई चुमना सेंगना उरब्रा हाइबसि अखोइ मसीसु चेक तौगदबनी to guard against dangers that would hurt us deeply अखोइना मसीगी इसाई थंदा करी हाइसरा मसीगी चैराक असि अखोइदा तादनबा इसा इसाना गार्ड तौगदबनी मरमदी false teachers मयाम लये false teachers मयाम असि लागा पाउ संदोकलुबा मतमदा अखोइ ईश्वरगी वाहै से खंगलमदब तारगदी चुमलबनी हाइना अखोइ
ingragani natraga chumkhrabani haina akhoi madugi tung ilaga chakhrani aduda akhoi su false teachers mayam aduna chumdaba sandokpa mising adu akhoi makhoi gi tung ilaga makhoi bu thajagani adu eragadi akhoi chumdaba lambi du da chakhrabani false brethren mayam adu akhoi makhoi gi marakta akhoi su ama oina leiragani aduna masigumba danger sing asida akhoi tadana ba ishor gi wahai asina lana sijinaraga lana khanglaga akhoi gi damakta danger oibasi oidana ba akhoi isana kanna phajana guard tawgadabani madugi damakta we need to have a great knowledge of the scripture ishor gi wahai asi munna khangba darkar oye thijanba darkar oye hen akhoi paba darkar oye haibasini aduga aroibada in order to stand firm ishor gi wahai da akhoi chena achumbada lepa ngamnana ba akhoi kari tawgani we need to build a strong and steadfast faith and life aigi thajaba se yamna chepa kanba thajaba oinana ba akhoi kanna sagadabani sagatgadabani akhoi gi punsi su aduna isilinaw sing masigi damakta akhoi प्रार्थना तौसी मसी दमक अखोई होटनसी मसी ओइथोकप याय अखोइना होटनरबदी अखोइना थीरबदी मदुना मसी अखोइ ngamnanaba ईश्वरना पांगल पिनबिबसु ओइसुनु अखोइ कन्ना होटनसी मसी अखोइ यामना सीरियस ओइना लौसी इचिलिनाउसिंग हुजिकानगी मतमदा false teachers चुमदबा खरा खंगलगा चुमदबा मयाम अमा हपचलगा संदोकपा मयाम असि लैखरबनी अदुना इचिलिनाउसिंग ईश्वरगी वहाई असि फजाना अखोइ पासी अदुगा खंगसी अदुगा लोइनाना अखोइना हुजिकी हाइरिबा पुकनिंग थौगतपिबा असिगुमना new heavens new earth righteousness na pik thanba ईश्वरगी निंगथौलेबा अदुबु अखोइना येंगलगा मदुगी पुंसी अदुदा मपुंग फाना अखोइ हिंगबा ngamnanaba अखोइगी थमोइनुंगदा ईश्वरगी इंगथबा अदुना पिक थन्ना लैबा ngamnanaba ईश्वरगी वहाई अदु फजना खंगलगा अखोइ डेंजर अदुदा तादनबा चेक्सिनना हिंगलगा मपुंग फाबा क्रिश्चियन पुंसी अदु हिंगबा ngamnanaba अखोइ होटनसी ईश्वरनासु लोइनाबिबो ओइसिनु ईश्वरदंग हक्तंग हाइजमिनसी थागचरी पाइसोरना हकी वहाइना अखोइबु फजाना अमुहना ताकपीदुना पुकनिंग थौगतपीरे पाइसोर पृथ्वीगी ओइबा सना लुपा लंथुम इराक इराक खुनबा हराव नुंगाइबा असि दगी हेना ईश्वरना हकी निंथौलेबाकी ओइबा इंथबना थनबा शांतिना थनबा अदुगा ईश्वर नहकी चांबीबा नहकी नुंसीबीबा अदुना थनख्रबा अचुम्बा धर्म चेनमना पिक थनबा अदुगुम्बा पुंसी अदुगुम्बा ईश्वर नहकी निंथौलेबा अदुदा हेन अखोइना येंगदुना ngaiduna पृथ्वीदा लेरिंगै मनुंगदसु इपा ईश्वर अखोइगी पुंसी असे मदुगी खंगबा मदुगी थाजबा अदुना अखोइगी दमक्ता लमजिंगबीबा ngaksenbीबा पुंसी अदु अखोइ फंगननबा नहकना पांगल पिनबियु बोर पिनबियु नहकी वाहै पिनबिबगी दमक्ता थागतसबनी नहकी वाहैबु हेना खंगबा ngamba अरानबा कयाबु उबा ngamba खाइदोकबा ngamba खंगबा ngambagi पांगल अदुसु नहकना पिनबियु खुदिंगमक असिगिदमक्ता नहकपु थागतसबनी इचिलिनाव मरुक मपांगसिंग चाइथोक्तुना लैख्रबा इचिलिनावसिंग मखोइ मखोइगी लैफमदा नहकना लोइनाबियु हकचांगी थवाइगी ओइबा खुदिंगमक अवाटपा नहकना मेंशनबियु हापियु पिनबियु नहकी नुंसीबा अदुना अखोइबु मतम खिबिता लोइनाबिबो ओइसुनु हाइदुना तोलबा नचाय हकना खुदिंगमक असिगिदमक्ता अखोइबु पापतगी हंदोकपीबा कनबीबा मपु प्रभु जीसु ख्रिस्तगी मिंगदा निजबनी आमेन थैंक यू सोना अखोइ खुदिंगमकी मथक्ता हेन हेना बोर पिनबिबो ओइसुनु आमेन।